ꯍꯧꯈꯤꯕ ꯊꯥ ꯈꯔꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯇꯦꯂꯤꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯏꯟꯗꯁꯇ꯭ꯔꯤꯗ ꯊꯥꯖꯗꯕ ꯆꯦꯂꯦꯟꯖꯔ ꯍꯥꯏꯕꯗꯤ ꯂꯝꯕꯥ ꯇꯧꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯟꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯏꯂꯣꯟ ꯃꯁꯛꯀꯤ ꯁ꯭ꯇꯥꯔꯂꯤꯡꯅꯤ ꯃꯁꯤꯒꯤ ꯁꯦꯇꯦꯂꯥꯏꯠ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯑꯊꯥꯞꯄ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯀꯅꯦꯛꯇꯤꯚꯤꯇꯤꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛ ꯖꯤꯑꯣ ꯑꯃꯁꯨꯡ ꯑꯦꯌꯔꯇꯦꯜꯒꯨꯝꯕ ꯁ꯭ꯇꯥꯕ꯭ꯂꯤꯁ ꯇꯧꯔꯕ ꯑꯆꯧꯕ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯩꯁꯥ ꯑꯁꯤ ꯐꯥꯎꯔꯤꯕꯅꯣ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯐꯝ ꯑꯗꯨ ꯀꯨꯞꯅ ꯈꯟꯅꯔꯁꯤ ꯁ꯭ꯇꯥꯔꯂꯤꯡꯛꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯁꯔꯚꯤꯁ ꯄꯤꯕ ꯉꯝꯕꯅ ꯖꯤꯑꯣ ꯑꯃꯁꯨꯡ ꯑꯦꯌꯔꯇꯦꯜꯒꯤ ꯀꯩꯊꯦꯜ ꯁꯔꯨꯛ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯆꯩꯊꯦꯡ ꯄꯤꯔꯤ ꯃꯈꯣꯏꯅ ꯑꯔꯕꯥꯟ ꯀꯅꯦꯛꯇꯤꯚꯤꯇꯤꯗ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯈꯨꯡꯒꯪꯒꯤ ꯂꯝꯗꯝꯁꯤꯡꯗ ꯑꯋꯥꯠꯄ ꯊꯝꯂꯤ ꯃꯁꯤꯒꯤ ꯑꯋꯥꯠꯄ ꯑꯁꯤ ꯀꯣꯛꯍꯟꯗꯨꯅ ꯁ꯭ꯇꯥꯔꯂꯤꯡꯛꯅ ꯑꯆꯧꯕ ꯀꯁꯇꯃꯔ ꯕꯦꯖ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯒꯅꯤ ꯃꯊꯪꯗ ꯁ꯭ꯄꯦꯛꯇ꯭ꯔꯝꯒꯤ ꯗꯤꯕꯦꯠ ꯑꯗꯨ ꯃꯨꯟꯅ ꯈꯟꯅꯁꯤ ꯖꯤꯑꯣꯅ ꯁꯦꯇꯦꯂꯥꯏꯠ ꯁ꯭ꯄꯦꯛꯇ꯭ꯔꯝ ꯑꯦꯂꯣꯀꯦꯠ ꯇꯧꯅꯕ ꯀꯟꯚꯦꯟꯁꯅꯦꯜ ꯑꯣꯛꯁꯟ ꯃꯦꯊꯣꯗ ꯑꯃ ꯁꯄꯣꯔꯠ ꯇꯧꯔꯤ ꯃꯁꯤ ꯆꯨꯝꯃꯤ ꯑꯃꯁꯨꯡ ꯀꯝꯄꯤꯇꯤꯁꯟ ꯌꯣꯛꯈꯠꯂꯤ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯂꯤ ꯃꯔꯛꯁꯤꯗ ꯁ꯭ꯇꯥꯔꯂꯤꯡꯛꯅ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕ ꯉꯝꯕ ꯄꯣꯂꯤꯁꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ ꯃꯁꯤꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯒꯤ ꯃꯔꯛꯇ ꯄꯣꯇꯦꯟꯁꯤꯌꯦꯜ ꯔꯤꯒꯨꯂꯦꯇꯔꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃ ꯁꯦꯝꯒꯠꯂꯤ ꯑꯗꯨꯗꯒꯤ ꯃꯃꯜ ꯂꯦꯞꯄꯒꯤ ꯐꯦꯛꯇꯔꯁꯨ ꯂꯩ ꯁ꯭ꯇꯥꯔꯂꯤꯡꯛꯀꯤ ꯀꯝꯄꯤꯇꯤꯇꯤꯚ ꯄ꯭ꯔꯥꯏꯁꯤꯡ ꯑꯃꯁꯨꯡ ꯍꯥꯏ ꯁ꯭ꯄꯤꯗ ꯑꯣꯐꯔꯤꯡ ꯑꯁꯤꯅ ꯖꯤꯑꯣ ꯑꯃꯁꯨꯡ ꯑꯦꯌꯔꯇꯦꯜꯅ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯇꯦꯔꯤꯐꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯏꯚꯥꯂꯨꯑꯦꯠ ꯇꯧꯕ ꯌꯥꯏ ꯆꯥꯡꯗꯝꯅꯕ ꯉꯝꯕ ꯃꯈꯣꯏꯅ ꯃꯃꯜ ꯍꯟꯊꯅꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯁꯔꯚꯤꯁꯁꯤꯡ ꯐ꯭ꯌꯨꯆꯔꯤꯡ ꯍꯦꯟꯒꯠꯍꯟꯕ ꯃꯊꯧ ꯇꯥꯕ ꯌꯥꯏ ꯃꯁꯤꯅ ꯑꯄꯨꯟꯕ ꯄ꯭ꯔꯣꯐꯤꯇꯦꯕꯤꯂꯤꯇꯤꯗ ꯁꯥꯐꯨ ꯄꯤꯕ ꯌꯥꯏ ꯃꯁꯤꯒꯤ ꯀꯩꯊꯦꯜꯒꯤ ꯂꯥꯜ ꯑꯁꯤ ꯃꯁꯤꯡ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯁꯤ ꯇꯨꯡꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕꯅꯤ ꯕ꯭ꯔꯣꯗꯕꯦꯟ ꯀꯅꯦꯛꯇꯤꯚꯤꯇꯤꯒꯤ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯥꯔꯂꯤꯡꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯅ ꯖꯤꯑꯣ ꯑꯃꯁꯨꯡ ꯑꯦꯌꯔꯇꯦꯜꯗ ꯃꯥꯔꯀꯦꯠꯇ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯐꯝ ꯑꯗꯨ ꯊꯝꯅꯕ ꯃꯈꯣꯏꯒꯤ ꯁꯔꯚꯤꯁꯁꯤꯡ ꯑꯅꯧꯕ ꯄꯨꯊꯣꯛꯅꯕ ꯋꯥꯈꯜ ꯄꯣꯛꯍꯟꯕ ꯇꯥꯏ ꯁ꯭ꯇꯥꯔꯂꯤꯡꯛ ꯂꯥꯛꯄꯅ ꯒꯦꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯣꯡꯗꯣꯛꯄ ꯉꯝꯒꯅꯤ ꯃꯔꯨꯑꯣꯏꯅ ꯈꯨꯡꯒꯪꯒꯤ ꯕ꯭ꯔꯣꯗꯕꯦꯟ ꯁꯣꯂꯨꯁꯟꯁꯤꯡꯗ ꯗꯤꯃꯥꯟ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒ ꯁꯔꯚꯤꯁ ꯌꯥꯝꯅ ꯅꯦꯝꯕ ꯃꯐꯝꯁꯤꯡꯗꯗꯤ ꯃꯁꯤꯒꯤ ꯑꯍꯣꯡꯕ ꯑꯁꯤꯅ ꯃꯥꯔꯀꯦꯠ ꯗꯥꯏꯅꯥꯃꯤꯛꯁꯤꯡꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯇꯦꯂꯤꯀꯣꯝ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯄꯥꯡꯊꯣꯛꯄꯒꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯐꯥꯎꯟꯗꯦꯁꯟꯁꯤꯡꯗ ꯁꯤꯡꯅꯕ ꯑꯃ ꯄꯤꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯇꯦꯂꯤꯀꯣꯝ ꯂꯦꯟꯁꯀꯦꯞꯇ ꯁ꯭ꯇꯥꯔꯂꯤꯡꯛꯀ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯏꯝꯄꯦꯛꯁꯤꯡꯅ ꯖꯤꯑꯣ ꯑꯃꯁꯨꯡ ꯑꯦꯌꯔꯇꯦꯜꯕꯨ ꯍꯥꯏ ꯑꯦꯂꯔꯠꯇ ꯊꯝꯂꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤꯅ ꯀꯅꯦꯛꯇꯤꯚꯤꯇꯤ ꯑꯅꯧꯕ ꯃꯇꯧ ꯀꯔꯝꯅ ꯑꯦꯗꯥꯞꯇꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯈꯛꯇꯅ ꯇꯥꯛꯄ ꯉꯝꯒꯅꯤ